Board of Secondary Education Manipur na tha asigi taramapan March 8 fauba High School Living Certificate Examination 2025 pangthoknabagi damak sem saba pumnamak loisilakle. Examination asigi manungda kanagumba lub amatana ban blockade amadi general strike tawbiganu haina Bosem gi chairman A Joy Kumar na pauzelakle. Bauprada leiba Bosem gi office ta pangthokpa paugi mifam amada Joy Kumar na makhatana Manipur gi ching amasung tamda hangba tongan ba exam center chamaga yankai manga da pangthokadaba exam asida government aided amadi private school chamapan nifumapan gi mahiroi lising kontra taret ka subna yankai nithoina saruk yagani. Masigi manungda nupa mahiroi lising tarani panga chamri humfu amadi nupi mahiroi lising tarani panga chamga maudrani thoi oidi. Loinan examination asibu kanglon chumna pangthoknaba Bosem gi flying squad team sing mahiroi loop singi volunteer singna exam center sing da koina chatuna yengsingani. Chingi oinasu exam asi kanglon chumna pangthoknaba Bosem na nodal officer tara haptuna examination gi thabak thoram sing yengsilhangani hairi. Lamdamasigi miyam maruina mahiroi loop amadi CSO singnasu board asida mateng pangbiduna exam asibu mapung phana pangthokminasi hainasu chairman asina makhatana pauzelakli. ICLC examination class 10 examination hai rakhna basi lakaduriba February tram pandagi hauragani aduga March ki tang tareta loigani masigi damakta koi sem saba hojik lojare angang singna parikha thabasida guardian sing CSO student organization singna karigumba matamda angang singna parikha sim apung changna ingna karigumba masada pakatpa thogatpa leitana thaba ngamjana ba ban blockade general strike sing basi tawbidana ba board ki makai degi haijari